ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ, ꯂꯩꯀꯥꯏ ꯑꯃꯗ ꯃꯤ ꯃꯈꯜ ꯀꯌꯥꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯃꯤ ꯌꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯈꯜꯂꯣꯟꯁꯨ ꯂꯣꯏꯅ ꯈꯦꯟꯅꯩ꯫ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯁꯤꯡꯅ ꯐꯖꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯕꯁꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯋꯥꯠꯂꯤ꯫ ꯂꯥꯏꯖ ꯍꯧꯖꯤꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯃꯥ ꯃꯅꯝ ꯑꯃꯗꯤ ꯃꯥꯒꯤ ꯇꯥꯖꯧꯒ ꯃꯈꯣꯏ ꯃꯔꯤ ꯂꯩꯕꯅꯤ꯫ ꯃꯅꯝ ꯑꯣꯏꯔꯤꯕ ꯂꯥꯏꯕꯤꯃꯥꯗꯤ ꯂꯥꯏꯖꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯤ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯧ ꯂꯥꯡꯗꯨꯅꯇ ꯂꯩ꯫ ꯉꯁꯤꯁꯨ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤ꯫ ꯌꯨꯝꯁꯤꯗ ꯑꯔꯦꯝꯕ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯂꯩꯔꯕꯅꯤꯅ ꯏꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯁꯤꯟꯖꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯆꯦꯡ ꯆꯥꯛꯀꯁꯦ ꯃꯊꯛꯇꯒꯤ ꯄꯣꯞ ꯄꯣꯞ ꯊꯥꯗꯔꯛꯄꯗꯣ ꯉꯥꯏꯈ꯭ꯔꯦ꯫ ꯃꯤꯔꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯆꯦꯡꯁꯦ ꯖꯨꯔꯨ ꯖꯨꯔꯨꯅꯤ ꯇꯨꯝꯃꯤꯁꯦ꯫ ꯃꯧꯋꯥ, ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯏꯆꯥ ꯅꯨꯄꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ? ꯑꯉꯥꯡꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯗꯨꯕꯣ? ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯅꯣꯏꯗꯔꯣ? ꯏꯃꯥꯗꯒ ꯄꯥꯟꯕ꯭ꯔꯣ? ꯄꯥꯟꯕ ꯄꯥꯟꯗꯕꯩ ꯋꯥ ꯅꯠꯇꯦ꯫ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯏꯃꯥ ꯏꯆꯥꯗ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯗ ꯑꯣꯏꯗꯧꯔꯤꯒꯦ? ꯅꯁꯥꯅ ꯅꯔꯥꯜꯗ ꯂꯩꯔꯕꯅꯤꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯅꯊꯃꯣꯏꯁꯤꯡꯗꯣ ꯇꯤꯡ ꯇꯤꯡ ꯄꯥꯜꯂꯝꯃꯅꯤꯅꯦ꯫ ꯃꯧꯋꯥ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯈꯔ ꯍꯦꯜꯂꯤ꯫ ꯏꯆꯥꯁꯤꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯤꯕꯁꯦ ꯃꯥꯁꯨ ꯄꯥꯝꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯁꯨ ꯑꯁꯨꯝꯅ ꯇꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ꯫ ꯌꯨꯝꯁꯦ ꯅꯪ ꯅꯇꯣꯝꯇꯒꯤ ꯅꯠꯇꯤꯌꯦ, ꯏꯆꯥ ꯅꯨꯄꯤꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤ꯫ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯗ ꯍꯜꯂꯒ ꯁꯨꯛꯂꯩ ꯂꯩꯖꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯏꯀꯥꯏ꯫ ꯉꯝꯅꯕ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯏꯄꯥꯝꯗ ꯍꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯊꯥꯖꯒꯦ꯫ ꯅꯨꯄꯥ ꯁꯤꯈꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯄꯥꯝꯗ ꯂꯣꯏꯅ ꯍꯜꯂꯛꯅꯕ꯭ꯔꯣ? ꯂꯥꯏꯕꯤ ꯑꯩꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯐꯪꯅꯤꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯕꯤꯔꯨꯔꯅꯨ꯫ ꯃꯦꯝꯃ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯀꯥꯟꯅꯗꯦ, ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯅ ꯂꯥꯎ, ꯏꯃꯥꯒ ꯀꯩꯊꯦꯜ ꯑꯣꯏꯅ ꯀꯥꯔꯨꯁꯤ꯫ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯅꯨ꯫ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯂꯩꯍꯧꯒꯦ ꯏꯃꯥ꯫ ꯏꯅꯝꯃꯅ ꯃꯆꯜꯕꯨ ꯅꯨꯡꯁꯤꯗꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯅꯪ ꯎꯔꯒ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯑꯩ ꯂꯩꯍꯧꯔꯒꯦ ꯏꯃꯥ꯫ ꯂꯥꯛꯑꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ? ꯀꯩꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯩꯊꯦꯜꯗ ꯍꯦꯛ ꯆꯠꯈ꯭ꯔꯕ, ꯍꯜꯂꯛꯄꯗ ꯆꯥꯛ ꯍꯥꯞꯇ꯭ꯔꯤꯈꯪ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯇꯥꯕ꯫ ꯅꯪꯅ ꯅꯇꯤꯛ ꯂꯩꯔꯕꯗꯤ ꯍꯥꯞꯂꯨꯅꯨ꯫ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯆꯥꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯀꯅꯥꯅꯣ? ꯕꯦꯝꯃ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯩꯊꯦꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯂꯝꯕꯤꯗꯨꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯃꯥ, ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒꯦ ꯈꯜꯂꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯋꯥꯔꯁꯨ ꯋꯥꯅ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯨꯔꯒꯦ꯫ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯏꯅꯝꯃꯁꯨ ꯑꯁꯨꯝꯅ ꯍꯥꯟꯅꯗꯤ ꯇꯧꯔꯝꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯤꯗ ꯃꯥꯁꯨ ꯇꯁꯦꯡꯅ ꯄꯥꯝꯗꯕ ꯃꯥꯜꯂꯦ꯫ ꯅꯠꯇꯦ, ꯅꯆꯥ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯍꯧꯕꯁꯨ ꯅꯠꯇꯦ꯫ ꯅꯅꯝꯃ ꯂꯩꯁꯥꯕꯤꯗꯨꯅ ꯈꯔ ꯐꯔꯕꯗꯤ ꯐꯩ꯫ ꯏꯕꯨꯡꯉꯣ ꯇꯣꯃꯥ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯐꯝꯗꯨꯗ ꯏꯃꯥ ꯅꯪꯕꯨ ꯑꯃꯨꯛ ꯊꯥꯕ ꯄꯥꯝꯗ꯭ꯔꯦꯅꯦ꯫ ꯏꯁꯥꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯅꯤ ꯃꯥꯡꯖꯗꯧꯔꯤꯁꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ꯫ ꯃꯣꯏꯅ ꯉꯥꯡꯕ ꯆꯩꯕꯗꯣ ꯈꯨꯝꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯤꯗ ꯏꯁꯧ ꯏꯔꯥꯡ ꯇꯧꯅꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯍꯩ, ꯀꯩꯁꯨ ꯈꯟꯗꯕ ꯌꯥꯕ꯭ꯔꯅꯦ? ꯌꯨꯝꯁꯤꯗꯗꯤ ꯃꯣꯏꯅ ꯐꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯪꯒꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯏꯃꯥ꯫ ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯌꯨꯝꯕꯨ ꯄꯥꯟꯈ꯭ꯔꯕꯗꯤ ꯏꯄꯥꯝꯗ ꯑꯩꯈꯣꯏꯅ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯃꯥ꯫ ꯑꯩ ꯇꯁꯦꯡꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯁꯦ ꯅꯪꯒꯤꯗ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯦ꯫ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯃꯆꯦ ꯃꯟꯗꯣꯟ ꯀꯌా ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯃꯅꯥꯛꯇ ꯄꯣꯠꯐꯝ ꯊꯪꯅꯅ ꯐꯝꯃꯤꯟꯅꯕꯤ ꯏꯕꯦꯆꯥꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯃ, ꯕꯦꯝꯃ, ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯧ ꯏꯗꯣꯝꯆꯥ, ꯉꯁꯤ ꯂꯦꯛꯇꯣꯏꯔꯣ? ꯂꯥꯏꯖ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯇꯁꯦꯡꯅ ꯀꯩꯊꯦꯜꯁꯤꯗ ꯃꯥ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯗꯕꯅꯤ꯫ ꯃꯤ ꯃꯌꯥꯝꯅ ꯋꯥ ꯍꯪꯂꯛꯀꯅꯤ ꯈꯟꯕꯗ, ꯑꯗꯨꯕꯨ ꯃꯦꯝ ꯃꯃꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯏꯕꯦꯆꯥ, ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯌꯨꯝꯗ ꯂꯩꯔꯦ꯫ ꯑꯗ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯣ ꯑꯄꯛ ꯑꯄꯥꯏ ꯁꯨꯔꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯍꯩꯃ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯏꯌꯥꯗꯣ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫
Macha amata yahubasu nate. Yumdu leidana kayam nungaini. Ada yumda dum leizarasano haidana pubiraaba. Adudi moidi kaisu hairaktrabro. Hairaktre. Makoidi mana yumdu leiba kaisu pamba nate. Khangdrede bisa hoy. Isa nupi makak yauzabase ngana lukrai oiredo. Aikhoina kayamu lalubana no khangdre. Aina lari kaidi pangphama phaido. Aina hek leikidabada isa nupisina kamdau hoba. Ai wakhal tati. Kaisu khalunu se isi. Aikhoi mayam leiringaida isa nupibu kaigi maraibak tibi oidoino. Ai wam taudoraki. Tanu phanyam sari. Kari matangino haisibo. Siena kari khangadabano di khangdre. Wapama mathaudokningi. Hairo kaidorake. Atu koina leiribdubo. Aigi upwa ama leigi. Masa nupi amagasu yawi. Adubu aigi iseldo masagi anaba amana taibangpal thadоклага satkri. Mapa masa khak tarak leibado yengba ngamde. Aduna ibema laizase nungaina su leizani yaradi ibema se aigi upwa duda thazakrasi baise. Laiza mamadi yenglei. Bisa isa si maraibak thirabani. Mapam dhalaktu leibasisu nungaiba nate. Masa wa kai ma yahubasu natabanina nangna haribu wafamdo khanabubudi yai. Adubu isana kari pamlibano haibasu khangkisi. Ibisana laiza isabu kari khalige inomcha achabu warobi ipuroibagi mafamda minamba ai pamjade. Laibaksida asum thou haina tamlamlabani. Mapoksimagi asumna lelage haina khani. Hai apangbiya satkiba mana sakrabasu leihoriba nangi khandaba yabrane. Hauzikti isi leiribani na khara phai. Hayengwai tumgi khalaga pireb ama lahobana phanine. Satkadaba punsise yam sangine. Aigi haiba ma lehobasina phagadoribani. Khangdego aidi ipwada wase hek taudu udoribani. Inomcha ayumta khanjarakige. Hoi khal. Adubudi inomcha su nangonda namdu leyo haibadi nateda. Nangi tungi khalaga maduna phagadraina tawbani. Ipwaduna thabak chathokraga imong nupiduna matomta yumdu lehobado nungaite ubada. Aduga nangisu sa phagadaba khalagani nomsan haribasi. Ipwado suba nombasu yam kal. Chaba thakpa watloi. Phau seng loina hapi. Ipam leiba haibase. Ima ipa leiringai matam khara khakni nungaigadaba. Khalu nangi pamado. Aduga inomsan hairo. Nangna harido yamnadi phai. Adubu punsigi aruba khongthang ama oibanina ima isa yumda kopnauta tanarakige. Hoi isi. Asumna numidang aduda miyam amadi laiza mama masado wa tanari. Bema nangbu kari khalige. Imasu nadomsan haribado yanigi. Imana leidana kayam kuina leiruni. Ai leiribasi phauba namitagi napi kangti. Ai leitrabni nang kamdawna leiba ngamgani. Ima ipuroibana aibu kayaina khangani. Leikai miyam khangna luhuduna. Nupa mayumda layuraba ina. Kamdawna yung pankadoribano. Adugi sumatakta. Nupa adu kanano karino haisu khangmanate. Adugi di kaisu khalununi. Nadom sa ibisado yam phabani. Maagi hek mariam khaki manawoirabadi thoina phattaba midi oiroi. Imagi wadi nang yahaningi. Aduga nangna napuroibagi khalibado yamnadi phai. Adubu maadi taibong palase thadoktuna satkrabani. Hauzikti nang nasagi khanpham thoktabro. Tungisu khandaba yaba nate. Aduga leikai khul haidudi amaromda tongana thamkhraga nangna atopa amada amuk yum amuk hanna panba haibase irang tawba khatpa langbagi nate. Punsigi oina aruba labi semnabagidamak pangadoribani. Kananasu nangbu phattana ngangnaroine. Mafamsida halakpi mingthol phangnaga leibaduna hena migi mamit chawrakadoribani. Ima ai kay haidino khangdre. Ai wakhalamda thokdre. Imana harisi yarone. Imasu nangna mafam khangna lekhibada uraga thamoisi pelagi. Laisa ngahak tumin wakhal khalaga hairagi. Ima ai yarage. Imagi pamaduda nasa yarage. Miya maharauna adunidana isasige. Ima nadomsada pau haikrage ko. Hoi ima. Asumna ahal sing hainaduna laisa amadi ibesagi mawpanupa pamel makoini kainakat. Maraksida pamelgi masanupi thoibidi yamna sauningli. Mi kaya amana magi maphamda oida padaba kaya ma haijin tamsilaki.
Insilakpa tamsilakpa mayamduna laizana yum aduda mamaton oina lakpaduda madi haraubasu phau phaude. Thoibi kai lege sa thoibi thoibi masin itum tum thoklaga khumlei kaino Pamel masagi mataudu ubada noklaga hairei kaidorage sa thoibida kanana kai haireino kaishu taude aduga saurina kaige kaishu taude haiba hoi si fare ado nang phazan leiram ko imaga baba thabak chalukhige aisu leisabi phare itomta dum leijaurage yari cha is leisabi phare kai angang yam ori isat ado phare se baba thoge phazan leiram imaga leiuko natomta leigano asiya iduna Pamel su thokre thoibi wakhal tarab angang sahi tara humdoi tara mari surabu nupi masani mayumduda nupi atopa amana mamani haidu lakpado ma pamde thoibi papa hek chakkibaga laizaki manakta sanglaktuna hairei nang chalo yumsi leiba yaro laisa khautak sai angang amana hairak poirabasu yumduda mase mitopni khalaga ikhaiba phawi adubu karisu khandaba saraga hairei maithongda asemba minok amanoklaga ima kaide salo haina thoibi kaigino nang negi ima saido aigi ma sikre aigi ma natana atopa kanamtada ima aina koba ngamoi baba lechingaida nang chakro adumna haino phatti aisu nangi ima oirabani nangi ima su aisu chatmanai ima nei chabu luna tawbidoini matungna dumna haigenuko ainga moiba nang akhoyumse thugai bala ira akhoi baba natradi nang nupa amta leijadraba laisa angang mana nganglak libu wadu tabadi yam ikaise masana marala ma leijarabagum mamaidu ngangi adubu kaisudi uthokte thoibi haise nangi pabana luhungdu lauraba nangi imani imano ngaite adumna haiko la chak saurasi imana sak thongba loi charoi masa khangdaba mina chak thongba ai chaningde ai nang kanano khangde laisa wa nganga doba talle kari haiduno su khangje adubu haidaba yadabana asumnadi haire laosi imana nga su thongli ai chaningde haiba nang ngonda wa ngang kano ai nang yam hainade ai charoi di charoi laisa tumi leire kari haina themdoino su khangje pikta pikliba ngang oirabadi senabada khara warabasu kharadi pharamgani wakhalsu khara taraba oibana laisa angang mana hairakpu khuding thamoida chakchak thinbagum tawi kaisu haida laisa saksakhom amani saraga thabai khangloi singduna leiri thoibi sanaba thokre laisa siyumaduda tanna matomta tawpham thokpa tawdun nei thoibi mana sanama satliba sumang adugi yumbu oiriba mawaduna thoibida fatta wakhal seran turan mayamama taksin tamsinduna adumak tharakpani aduna angang oiriba magi makoktuda afaba amata khanba ngamje ngayak leiraga thoibi mamsilakpagiduda mapa halaklamlani khanduna halai Pamel su halakpada ngairamni mamsilakpaduda masaduna hanjilakpaduda Pamel nairei karina thoibi nangbo hausikta hanjilaklibadubo ei ima tondu kijaye manai bu yam phuyi chaksu pizade yumdusu leiganu hai Pamel tinglaw pikliba masaduna adum hairakpaduda mapa oiriba masu hek thajare Pamel sauna laizabu kaure laiza laiza amda tholo laisa su Pamel na kana kaukibaduda kaidawrabano khanna hathu hatu thuklai kayai moita da thoibi nai sikai ha angang sin hai sikai roba kayai thoibi na aidi thajautre Pamel makha siklaga saun haire angang sa nangi nabuk thukina sana trabasu aigidi isani pikliba angang sida phawba mama moibagi minungsida machena mata phawba utpa ngamjabra nang mafam sida aigi isa lai khangna khangna lakiba natro nangna aigi isa sida ngangliba tawri mayamdo nangna kari su khanjabasu mapai thamoida kari pharangani isa sina mapai halakpa ngaibada kayam warangani nang khangra laisadi ngakle Pamel na hari mayam se kari no haibasu ma khangsade aduna asum haire aina kari hakibagino thoibi na warawribadi aina khanbadadi aina di thoibi da ahenba kaisu haikidabra aina khali nangna ngangsibu yumsi leigano hairibsi karigino yumsi leiroidabadi isa nate nangni aduga isabu sak pizadabagi maramna kari nangi naral yumsi leirim posai singse pumnamak mapa aina leiriba ngaktani isa se angang nangi lonabi nupidi natedana natraga aigi nupi ahalna thamlamba isa nen tawribra laisa Pamel ge wahaidu khasik nungaitaba phaung haire hoi aidi yumsi leirabasu leitrabasu kaisu kaide aigi sana pham leite haiba isu khangi
ꯑꯗꯨꯕꯨ ꯑꯩꯅ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ ꯀꯔꯤꯒꯤꯁꯨ ꯍꯥꯏꯔꯨꯅꯤ ꯑꯩ ꯑꯗꯨꯈꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯆꯥꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯥꯡꯕꯁꯨ ꯃꯥꯅ ꯇꯥꯗꯦ ꯃꯥꯅ ꯊꯣꯛꯄ ꯁꯥꯟꯅꯕꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ ꯑꯩ ꯑꯔꯥꯟꯕꯗꯤ ꯇꯧꯈꯤꯗꯦ ꯌꯥꯔꯦ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯇꯣꯝꯕꯤ ꯍꯥꯏꯕꯁꯤꯅ ꯐꯗꯅ ꯀꯌꯥꯝ ꯐꯗꯣꯔꯤꯒꯦ ꯃꯝꯂꯐꯥꯎ ꯏꯆꯥꯁꯤꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯒ ꯀꯧꯕ ꯆꯠꯇ꯭ꯔꯤꯕꯗꯨꯅ ꯁꯥꯈꯤꯅꯤ ꯍꯣꯏ ꯑꯩ ꯃꯥꯕꯨ ꯀꯧꯕꯗꯤ ꯆꯠꯂꯨꯗ꯭ꯔꯤ ꯃꯐꯝ ꯀꯗꯥꯏꯗ ꯁꯥꯟꯅꯒꯦ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯈꯟꯗꯨꯅ ꯃꯣꯏ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯕ ꯆꯠꯂꯨꯗꯣꯏꯁꯦ ꯀꯗꯥꯏꯗꯅꯣ ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯤꯕ ꯇꯥꯔꯦ ꯅꯆꯥꯅꯤ ꯈꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯏꯔꯩ ꯂꯩꯅ ꯂꯩꯊꯣꯛꯂꯤꯕꯗꯣ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖ ꯊꯪꯅꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯠꯇꯨꯅꯗꯤ ꯌꯦꯡꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯕꯛ ꯆꯤꯟꯅꯕ ꯇꯥꯟꯖꯥꯗꯨꯗ ꯆꯪꯗꯨꯅ ꯍꯪꯂꯨꯕꯁꯨ ꯉꯝꯗ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯒꯤ ꯈꯔꯁꯨ ꯏꯀꯥꯏꯕꯒ ꯃꯤ ꯀꯌꯥꯁꯨ ꯈꯪꯅꯗꯕꯒ ꯊꯣꯏꯕꯤꯕꯨ ꯀꯨꯞꯅ ꯊꯤꯈꯤꯗꯕꯅꯤ ꯍꯣꯏ ꯑꯩ ꯂꯥꯜꯂꯦ ꯃꯇꯨꯡꯗꯗꯤ ꯊꯤꯔꯒꯦ ꯑꯗꯣ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯌꯨꯝꯁꯤ ꯂꯩꯇꯕ ꯌꯥꯗꯕ ꯏꯆꯥꯕꯨ ꯅꯝꯗꯅ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯆꯪꯈ꯭ꯔꯤ ꯂꯥꯏꯖ ꯇꯧꯐꯝ ꯈꯪꯗꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯀꯝꯗꯧꯅ ꯍꯦꯛ ꯍꯜꯂꯨꯅꯤ ꯃꯄꯥꯝꯗꯁꯨ ꯍꯦꯛ ꯀꯔꯝꯅ ꯍꯜꯂꯨꯅꯤ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯃꯆꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯣꯏꯕꯤ ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯃꯄꯥꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯟ ꯇꯝꯁꯤꯜꯂꯤ ꯃꯄꯥ ꯂꯩꯇ ꯃꯇꯝꯗꯅ ꯂꯥꯏꯖꯕꯨ ꯏꯃꯥ ꯍꯥꯏꯅ ꯐꯥꯎ ꯀꯧꯗꯦ ꯃꯤꯅꯥꯏ ꯑꯃꯒꯨꯝ ꯁꯤꯖꯤꯟꯅꯩ ꯐꯖꯕ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯗꯦ ꯑꯗꯨꯕꯨ ꯂꯥꯏꯖꯅꯗꯤ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯂꯤ ꯅꯣꯡꯃ ꯃꯝꯂꯞ ꯇꯧꯔꯗꯨ ꯐꯥꯎꯕ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯊꯣꯏꯕꯤꯕꯨ ꯊꯤꯕ ꯆꯠꯂꯤ ꯂꯩꯀꯥꯏꯗꯨꯗ ꯃꯤꯁꯨ ꯀꯌꯥ ꯈꯪꯅꯗꯕꯅ ꯊꯤꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯟꯗꯣꯟꯁꯤꯡꯗ ꯊꯣꯏꯕꯤꯒꯤ ꯁꯥꯟꯅꯐꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯒ ꯃꯐꯝꯁꯤꯡꯗꯨꯗ ꯆꯪꯂꯒ ꯍꯪꯂꯨꯕꯗ ꯂꯩꯇꯦ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯅꯤ ꯉꯁꯥꯏꯅ ꯊꯣꯏꯕꯤꯗꯨ ꯊꯤꯕ ꯐꯪꯂꯗꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯂꯣꯠꯂꯤꯕꯅꯤ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯊꯤꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯁꯥꯟꯅꯔꯤꯁꯤꯕꯣ ꯃꯝꯁꯨ ꯃꯝꯈ꯭ꯔꯦ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯪꯂꯕꯗꯤ ꯇꯟꯖꯥ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯀꯥꯟꯅꯗꯦ ꯃꯄꯥꯁꯨ ꯍꯜꯂꯛꯂꯝꯃꯅꯤ ꯃꯥꯅ ꯈꯪꯕ ꯃꯐꯝ ꯍꯪꯂꯒ ꯑꯃꯨꯛ ꯊꯤꯕ ꯂꯥꯛꯂꯒꯦ ꯁꯣꯝꯗ ꯊꯣꯏꯕꯤꯗꯤ ꯂꯣꯟꯅ ꯆꯠꯂꯒ ꯃꯌꯨꯝꯗ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯄꯥꯎ ꯇꯝꯁꯤꯟꯈ꯭ꯔꯕꯅꯤ ꯂꯥꯏꯖꯅ ꯋꯥꯅ ꯊꯣꯏꯕꯤꯕꯨ ꯊꯤꯕ ꯆꯠꯂꯨꯔꯤꯕꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ ꯄꯥꯃꯦꯜꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯍꯜꯂꯛꯏ ꯆꯠꯄꯒꯤ ꯆꯠꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯃꯐꯝꯁꯦ ꯑꯣꯛꯇꯕꯤꯒꯤ ꯂꯩꯐꯝ ꯅꯠꯇꯦ ꯍꯧꯔꯛꯂꯤꯕ ꯏꯆꯥꯁꯤꯗ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯆꯨꯔꯛꯀꯗꯧ ꯃꯥꯜꯂꯦ ꯆꯪꯂꯛꯀꯅꯨ ꯌꯨꯝꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯈꯣꯡꯒꯨꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯊꯣꯏꯕꯤꯅ ꯃꯝꯂ ꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯈ꯭ꯔꯕꯒꯦ ꯃꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯌꯥꯔꯦ ꯈꯪꯉꯦ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯈꯪꯉꯦ ꯑꯩ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯠꯂꯤꯕ ꯂꯤꯆꯠ ꯅꯨꯄꯥ ꯅꯍꯥ ꯆꯀꯠ ꯇꯧ ꯑꯩ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦ ꯅꯪꯁꯦ ꯌꯥꯔꯒꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯃꯈꯥ ꯇꯥꯅ ꯂꯩꯕꯤꯔꯅꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯩꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯗꯨꯝ ꯌꯣꯛꯆꯔꯒꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯂꯩꯀꯥꯏꯁꯦ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯔꯣꯠꯄ ꯑꯃ ꯇꯧꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯣꯔꯤꯒꯦ ꯂꯥꯏꯖ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯍꯤꯔꯝ ꯈꯨꯗꯤꯡ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯖꯔꯤ ꯃꯣꯏ ꯃꯄꯥ ꯑꯩꯁꯤ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯕꯁꯨ ꯑꯅꯤꯔꯛ ꯁꯨꯅ ꯌꯨꯝ ꯄꯥꯜꯂꯕꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯒꯤ ꯄꯥꯝꯗ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯂꯤꯕꯤ ꯑꯩꯕꯨ ꯐꯖꯗꯕ ꯏꯔꯥꯜ ꯄꯤꯁꯤꯟꯕꯤꯒꯦꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯑꯔꯣꯠꯄ ꯂꯤꯆꯠ ꯆꯠꯀꯗꯧꯔꯤꯕꯒꯦ ꯁꯤꯕ ꯉꯥꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯅꯤ ꯑꯁꯥ ꯀꯥꯏꯈ꯭ꯔꯕ ꯑꯩꯅ ꯀꯔꯤ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯁꯃꯥꯖꯅ ꯌꯥꯗꯕ ꯂꯤꯆꯠꯇꯤ ꯈꯛ ꯆꯠꯂꯣꯏ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ ꯅꯪꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯧ ꯃꯥꯟꯕ꯭ꯔꯣ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯗ꯭ꯔꯣ ꯍꯣꯏ ꯊꯣꯏꯕꯤꯁꯦ ꯑꯉꯥꯡꯅꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯅ ꯃꯣꯏ ꯃꯄꯥꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯃꯤ ꯍꯥꯠꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯅ ꯇꯁꯦꯡꯅꯃꯛ ꯏꯔꯥꯜ ꯂꯩꯔꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯑꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣꯁꯨ ꯈꯪꯗꯦ ꯊꯣꯏꯕꯤꯗ ꯀꯅꯥꯅ ꯀꯔꯤ ꯄꯥꯎ ꯇꯝꯁꯤꯟꯕꯅꯣ ꯑꯩ ꯈꯪꯗꯦ ꯄꯤꯛꯂꯤꯕ ꯃꯥꯅ ꯑꯩꯕꯨꯁꯨ ꯃꯃꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯅꯪ ꯃꯐꯝꯁꯤ ꯂꯩꯔꯅꯨ ꯑꯩꯒꯤ ꯏꯆꯥꯁꯤ ꯅꯨꯄꯤ ꯅꯪꯒꯤ ꯃꯇꯧ ꯇꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯄꯥꯈꯠꯂꯦ ꯊꯕꯛ ꯆꯠꯂꯕꯁꯨ ꯆꯠꯊꯣꯛꯐꯝ ꯈꯪꯗ꯭ꯔꯦ
ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕꯗꯨꯗꯤ ꯃꯁꯤ ꯅꯠꯇꯦ ꯅꯪ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯔꯦ ꯏꯆꯥꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯏꯁꯥ ꯂꯥꯡꯍꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯣ ꯑꯩꯁꯦ ꯂꯥꯏ ꯐꯗꯤꯕꯤꯔꯣ ꯅꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯆꯠꯂꯨ ꯆꯠꯄ ꯐꯝꯃꯨ ꯐꯝꯕ ꯍꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯣꯏꯅ ꯄꯦꯟꯅꯕ ꯑꯩ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ ꯂꯥꯏꯖꯥ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯀꯟꯕꯁꯨ ꯈꯪꯅꯤꯡꯗꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯌꯨꯝꯁꯤꯗꯒꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯅꯤ ꯂꯥꯏꯖꯥ ꯄꯥꯃꯦꯜ ꯑꯃꯗꯤ ꯊꯣꯏꯕꯤꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯦ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯐꯝꯗꯨꯗꯗꯤ ꯃꯥꯕꯨ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯏꯟꯊꯣꯛꯄꯤꯔꯤ ꯃꯥꯅꯁꯨ ꯈꯥꯡꯂꯨꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯤ ꯂꯥꯏꯖꯥ ꯎꯄꯥꯏ ꯂꯩꯇꯦ ꯃꯄꯥꯝꯗꯨꯃꯛ ꯍꯜꯂꯛꯄꯗ ꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯥꯏꯖꯥ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯁꯨ ꯄꯣꯛꯇ ꯐꯨꯝꯕꯪꯅꯔꯕ ꯋꯥꯈꯜꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯁꯤꯒꯦꯁꯨ ꯁꯤꯡꯉꯝꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤꯅ ꯃꯗꯨꯒꯤ ꯊꯧꯅꯥ ꯑꯗꯨ ꯂꯩꯇ꯭ꯔꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯂꯥꯏꯖꯥ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯁꯨ ꯀꯧꯕ ꯉꯝꯗ ꯇꯨꯃꯤꯟ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯃꯈꯣꯏꯅ ꯍꯔꯥꯎꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯐꯝꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯁꯪꯖꯐꯝꯁꯤꯡ ꯀꯗꯥꯏꯗꯅꯣ ꯇꯥꯁꯧꯒꯤ ꯏꯅꯝꯃꯒꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯄ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯃꯦꯝꯃꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯅ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯕꯣ ꯏꯃꯥ ꯅꯁꯥꯒꯤ ꯁꯪꯖꯐꯝꯁꯦ ꯃꯐꯝꯁꯤꯗ ꯅꯠꯇꯅ ꯂꯩꯇꯦ ꯃꯤꯅ ꯑꯩꯁꯤ ꯀꯩꯅꯦꯅ ꯍꯥꯏꯅꯗꯣꯏꯅꯣ ꯑꯩ ꯉꯁꯤꯁꯨ ꯃꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯏ ꯑꯩꯅ ꯄꯥꯝꯅ ꯇꯧꯈꯤꯕꯗꯤ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯀꯩꯗꯧꯔꯒꯦꯕꯗꯣ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯃꯥꯅ ꯃꯄꯥꯗ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯗꯨꯅ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯤ ꯍꯣꯏ ꯃꯥ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯅꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤ ꯑꯩꯅꯗꯤ ꯃꯥꯕꯨ ꯏꯄꯨꯛ ꯊꯣꯛꯀꯤ ꯏꯁꯥꯒꯨꯝ ꯂꯨꯝꯅ ꯂꯧꯖꯕꯅꯤ ꯑꯉꯥꯡꯗꯨꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯖꯤꯟ ꯇꯝꯁꯤꯜꯂꯛꯄꯅꯣ ꯑꯩ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯑꯩꯅ ꯑꯆꯨꯝꯕ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯊꯥꯖꯕꯤꯗ꯭ꯔꯤ ꯑꯉꯥꯡꯗꯨꯅ ꯉꯥꯡꯕ ꯋꯥꯗꯨꯗ ꯑꯗꯨꯃꯛ ꯊꯥꯖꯔꯒ ꯑꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯕꯤꯔꯤꯕ ꯑꯩꯁꯤ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯀꯅꯥꯅ ꯇꯝꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯅꯅꯣ ꯉꯁꯤ ꯏꯁꯥꯒꯤ ꯃꯐꯝꯗ ꯇꯧꯕꯤꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯏꯃꯥ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯏꯃꯥ ꯑꯩꯅ ꯄꯨꯝꯅꯃꯛꯇ ꯌꯦꯠꯇꯨꯅ ꯂꯩꯇꯅꯕ ꯑꯩ ꯁꯤꯈ꯭ꯔꯒꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯕꯣ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯏꯁꯥꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄ ꯇꯥꯗꯧꯔꯤꯕꯅꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯁꯥꯅ ꯂꯩꯇꯅ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯔꯣ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯆꯥꯁꯤ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯃꯥꯡꯊꯛꯇꯁꯨ ꯍꯜꯂꯛꯂꯒ ꯂꯩꯔꯝꯂꯕꯅꯤꯅ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯂꯥꯏꯖꯥ ꯃꯥꯒꯤꯁꯨ ꯃꯄꯥꯝ ꯅꯠꯇꯅ ꯀꯗꯥꯏꯗ ꯆꯪꯒꯅꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯂꯥꯏꯕꯤꯁꯨ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯅ ꯃꯦꯝ ꯑꯃꯗꯤ ꯂꯥꯏꯖꯥ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯂꯥꯏꯖꯥ ꯄꯥꯈꯠꯄ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯃꯄꯥꯝꯗ ꯑꯃꯨꯔꯛꯇꯁꯨ ꯅꯠꯇꯅ ꯑꯅꯤꯔꯛ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤꯁꯨ ꯏꯀꯥꯏꯐꯝ ꯊꯣꯛꯂꯤꯕꯅꯤ ꯂꯥꯏꯕꯤ ꯂꯥꯏꯖꯥꯗ ꯌꯦꯡꯂꯒ ꯅꯥꯛꯁꯦꯞꯅ ꯌꯩꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯤ ꯈꯪꯗ꯭ꯔꯦꯗ ꯌꯨꯝꯁꯤꯗ ꯑꯍꯤꯡ ꯈꯪꯗꯦ ꯅꯣꯡꯌꯥꯏ ꯈꯪꯗꯦ ꯑꯃꯨꯛ ꯆꯪ ꯑꯃꯨꯛ ꯊꯣꯛ ꯅꯨꯃꯤꯠ ꯐꯩꯁꯨ ꯈꯪꯗꯦ ꯐꯠꯇꯦꯁꯨ ꯈꯪꯗꯦ ꯏꯃꯨꯡꯁꯦ ꯆꯥꯎꯈꯠꯄꯒ ꯉꯝꯃꯔꯣꯏꯗ ꯃꯁꯤꯁꯦ ꯃꯄꯅꯤ ꯄꯥꯜꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯂꯨ ꯁꯛꯂꯨꯔꯒꯅ ꯃꯧ ꯐꯠꯇꯕꯤꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣꯏꯕ ꯅꯣꯏ ꯃꯌꯥꯝꯅ ꯍꯦꯛ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯗꯕꯁꯤꯗꯅꯤ ꯏꯃꯨꯡꯁꯦ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯂꯥꯛꯑꯦꯅ ꯇꯨꯃꯤꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯕꯁꯨ ꯅꯠꯇꯕ ꯃꯁꯤ ꯎꯪꯗꯨꯅ ꯀꯞꯂꯒ ꯂꯩꯔꯅꯤ ꯃꯤꯒꯤꯗꯤ ꯃꯄꯥꯝꯗ ꯅꯤꯡꯉꯣꯜꯅ ꯂꯥꯛꯂꯒ ꯃꯄꯤ ꯇꯥꯕꯁꯦ ꯇꯧꯍꯩꯗꯦ ꯃꯄꯥꯝ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯍꯥꯏꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯔꯥ ꯇꯩꯍꯣꯟꯅꯔꯤ ꯃꯨꯠꯀꯤ ꯇꯥꯛꯀꯤ ꯉꯥꯛꯇꯅꯤ ꯂꯥꯏꯕꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯍꯦꯟꯃꯜꯂꯤ ꯏꯆꯥꯁꯤꯅ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯔꯤꯕꯁꯦ ꯂꯩꯅꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇꯦ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯁꯤꯔꯕ ꯀꯥꯟꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯗ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯕ ꯌꯥꯕ꯭ꯔோ ꯅꯨꯃꯤꯠ ꯐꯠꯇꯦꯅ ꯅꯪ ꯁꯤꯗꯕ ꯌꯥꯒꯗ꯭ꯔꯥ ꯉꯥꯡꯕ ꯌꯥꯔꯦꯅ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ
ꯑꯍꯥꯟꯕ ꯍꯜꯂꯛꯄꯗꯨꯗꯤ ꯅꯨꯄꯥꯗꯣ ꯂꯩꯈꯤꯗꯕꯩꯅꯦ ꯍꯥꯏꯔꯣ ꯐꯔꯦꯅꯦ ꯑꯗꯨꯕꯨ ꯃꯤ ꯑꯇꯩꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯩ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯀꯩꯔꯥꯛ ꯀꯠꯇꯅ ꯂꯨꯍꯣꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯜꯂꯛꯏ ꯅꯠꯇꯦ ꯆꯟꯅꯗꯗꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯜꯂꯛꯇꯣꯏ ꯑꯣꯏꯔꯕꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣꯗꯅ ꯆꯒꯠ ꯆꯒꯠ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯑꯃꯨꯛ ꯍꯜꯂꯛ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯄꯥꯟ ꯑꯃꯨꯛ ꯍꯜꯂꯛ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯒꯤ ꯂꯤꯠ ꯆꯠꯂꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯝꯅꯕ ꯂꯩꯕ ꯇꯥꯔꯦ ꯋꯥ ꯑꯃ ꯉꯥꯡꯅꯕꯩꯁꯨ ꯍꯦꯛ ꯆꯦꯜꯂꯛ ꯀꯩꯁꯨ ꯅꯠꯇꯕ ꯑꯃꯒꯤꯁꯨ ꯍꯦꯛ ꯆꯦꯜꯂꯛ ꯍꯧꯅꯗꯦꯗ ꯁꯤꯗꯤ ꯃꯦꯝꯃ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯂꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯅꯤꯌꯣꯝꯒꯤ ꯑꯣꯏꯅꯗꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯆꯥꯒꯤꯗ ꯈꯟꯕꯗ ꯍꯟꯅꯨꯔꯕ ꯃꯥꯕꯨꯁꯨ ꯂꯩꯐꯝ ꯈꯪꯍꯟꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯥꯏꯖꯒꯤ ꯃꯔꯥꯜꯅ ꯀꯔꯤ ꯃꯦꯝꯃ ꯃꯁꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔꯥ ꯏꯃꯥ ꯏꯆꯥꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯨꯛ ꯌꯥꯝ ꯉꯥꯡꯅꯩꯁꯤꯕꯣ ꯍꯜꯂꯛꯑꯦ ꯐꯔꯦ ꯁꯤꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯗꯅ ꯂꯩꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯏꯃꯥ ꯄꯣꯊꯥꯔꯣ ꯌꯥꯔꯦ ꯌꯨꯝꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯌꯨꯝꯁꯤ ꯄꯨꯟꯅ ꯃꯩ ꯊꯥꯒꯗꯕꯅꯤ ꯌꯥꯔꯦ ꯂꯥꯏꯕꯤ ꯅꯪꯁꯨ ꯆꯪꯉꯣ ꯂꯥꯏꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯦꯝꯃ ꯃꯁꯥꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀꯞꯀꯅꯨꯁꯤ ꯏꯆꯥꯁꯤꯗꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯁꯨ ꯁꯦꯜ ꯊꯣꯛꯏ ꯃꯣꯏꯅ ꯐꯠꯇ ꯐꯠꯇ꯭ꯔꯒ ꯏꯃꯥ ꯏꯆꯥ ꯇꯣꯉꯥꯟ ꯍꯦꯛ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯇꯨꯝꯂꯨꯔꯁꯤ ꯏꯃꯥ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯋꯥ ꯁꯝꯖꯤꯟꯈꯤꯕꯗꯨꯗ ꯃꯦꯝꯃꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯂꯥꯏꯖ ꯃꯄꯥꯝꯗꯃꯨꯛ ꯂꯩꯔꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯅꯝ ꯑꯗꯨ ꯏꯁꯧ ꯂꯥꯡꯕ ꯍꯦꯜꯂꯤ ꯇꯁꯦꯡꯅ ꯂꯩꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯕꯗ ꯀꯔꯤꯁꯨ ꯊꯤꯡꯗꯦ ꯉꯁꯤꯗꯤ ꯉꯥ ꯂꯩꯔꯛꯀꯦ ꯈꯨꯠꯁꯨꯃꯜ ꯄꯤꯅꯤ ꯍꯥꯏꯕꯅꯤ ꯐꯪꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯁꯦꯝꯃꯝꯃꯣ ꯍꯣꯔꯦꯟ ꯉꯥꯏꯕꯗ ꯍꯦꯛꯇ ꯆꯥꯛ ꯊꯦꯛꯀꯦ ꯀꯔꯤꯒꯤ ꯉꯥꯅꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕ ꯃꯤ ꯑꯣꯏꯗꯅ ꯀꯩꯒꯤ ꯉꯥ ꯆꯥꯗꯣꯏꯅꯣ ꯂꯩꯔꯛꯄ ꯌꯥꯔꯣꯏ ꯉꯥꯒ ꯑꯁꯨꯛ ꯋꯥꯅ ꯁꯦꯜ ꯇꯥꯜꯂꯤꯁꯤ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯑꯍꯥꯎꯕꯗꯨ ꯆꯥꯕ ꯌꯥꯏꯗꯅ ꯉꯥ ꯆꯔꯥ ꯑꯃ ꯆꯥꯕꯗ ꯀꯌꯥꯝ ꯂꯣꯏꯗꯣꯔꯤꯒꯦ ꯁꯦꯜꯗꯨꯕꯣ ꯍꯣ ꯉꯥꯗꯣ ꯈꯖꯤꯛ ꯈꯔꯛ ꯅꯠꯇꯦ ꯂꯩꯗꯣꯏꯗꯣ ꯃꯤꯔꯦꯝ ꯐꯝꯖꯥ ꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯣꯔꯤꯕꯅꯤ ꯅꯪꯅ ꯁꯦꯜ ꯑꯗꯨꯛ ꯋꯥꯅ ꯇꯥꯜꯂꯒ ꯃꯤ ꯑꯔꯦꯝꯕꯁꯤꯡꯁꯦ ꯀꯩꯒꯤ ꯄꯤꯖꯗꯣꯏꯅꯣ ꯌꯥꯔꯣꯏ ꯉꯥꯒ ꯂꯩꯔꯛꯄ ꯄꯦꯜꯂꯕꯅꯤ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯃꯣꯏꯒꯤ ꯁꯨꯝ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯍꯣ ꯈꯥꯡꯉꯣ ꯏꯄꯥꯝꯗ ꯑꯃꯃꯨꯛ ꯆꯠꯄꯗ ꯇꯞꯂꯩ ꯆꯥꯔꯤꯗꯨꯅꯤ ꯁꯨꯛꯆꯥꯃꯛ ꯆꯥꯗꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯅ ꯌꯥꯝ ꯆꯥꯅꯤꯡꯉꯒꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯌꯨꯝꯗ ꯆꯠꯂꯨꯁꯤ ꯁꯤꯗꯗꯤ ꯊꯥꯎ ꯉꯧꯕ ꯏꯟꯁꯥꯡ ꯐꯥꯎꯕ ꯍꯦꯛ ꯊꯣꯡꯅꯤꯡꯗ꯭ꯔꯦꯗꯨꯅꯤ ꯌꯥꯔꯦ ꯆꯠꯂꯨ ꯋꯥ ꯃꯈꯥ ꯇꯥꯔꯒ ꯂꯩꯔꯅꯨ ꯍꯣꯏ ꯍꯣꯏ ꯑꯩꯗ ꯆꯠꯆꯍꯧꯔꯒꯦ ꯃꯦꯝ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯇꯥꯏ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯇꯣꯛꯏ ꯀꯩꯕꯨ ꯍꯥꯏꯔꯨꯅꯤ ꯃꯦꯝꯃ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ ꯍꯥ ꯕꯦꯝꯃ ꯏꯃꯥ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯉꯟꯍꯜꯂꯧꯀꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯄꯣꯠ ꯁꯤꯠꯇꯦꯅ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯕꯗꯣ ꯇꯧꯅꯨ ꯃꯝꯂꯀꯥꯟꯗ ꯍꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯍꯣꯏ ꯌꯥꯔꯗꯤ ꯉꯟꯅ ꯍꯦꯛ ꯍꯜꯂꯛꯀꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯄꯣꯠ ꯊꯥꯡꯒꯠꯄꯤꯔꯒꯦ ꯑꯁꯨꯝꯅ ꯃꯦꯝꯃ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯀꯩꯊꯦꯜꯗ ꯐꯝꯂꯤꯉꯩ ꯊꯪꯅꯕꯒꯤ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕꯤ ꯃꯆꯦ ꯇꯥꯃꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯩꯗꯤ ꯏꯍꯥꯡ ꯍꯥꯡꯂꯅꯤꯅꯦ ꯃꯐꯝꯁꯦ ꯀꯩꯗꯧꯕꯩꯅꯣ ꯍꯥꯏꯁꯤ ꯏꯆꯦ ꯅꯪꯒꯤ ꯅꯥꯀꯟꯗꯩꯗꯣ ꯄꯣꯠꯐꯝ ꯐꯝꯂꯔꯣꯏ ꯍꯥꯏꯔꯤꯅꯦ ꯃꯥꯒꯤ ꯄꯣꯠꯐꯝꯗꯣ ꯊꯥꯗꯣꯛꯑꯅꯤ ꯍꯥꯏꯕꯅꯤ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯃꯆꯥꯉꯩꯅ ꯊꯤꯡꯉꯦꯌꯦ ꯄꯣꯠꯐꯝꯗꯒꯤ ꯍꯜꯂꯛꯂꯒ ꯃꯁꯥꯁꯦ ꯑꯅꯥꯕ ꯍꯦꯛꯇ ꯍꯧ ꯃꯥꯜꯂꯤ ꯑꯣ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯕꯦꯆꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯖꯅ ꯃꯄꯥꯝꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯀꯧꯅꯗꯕꯒꯤ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤ ꯏꯕꯦꯆꯥꯅꯁꯨ ꯃꯥꯒꯤ ꯃꯧꯄꯥꯅ ꯆꯨꯝꯃꯤ ꯈꯟꯅ ꯁꯥꯎꯕꯅꯤ ꯑꯗꯨꯒ ꯃꯦꯝꯃꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯆꯨꯝꯃꯤ ꯈꯟꯅ ꯁꯥꯎꯕꯅꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯔꯥꯟꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯃꯦꯝꯃ ꯄꯣꯠꯐꯝ ꯍꯥꯡꯂꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯅꯥꯅ ꯐꯝꯂꯗꯣꯏꯖꯥꯠꯅꯣ ꯏꯆꯦ ꯀꯅꯥꯅ ꯐꯝꯅꯤ ꯍꯥꯏꯒꯦ ꯈꯔ ꯂꯩꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯈꯔ ꯍꯥꯡꯅ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯦꯛꯇ ꯐꯝꯍꯜꯂꯒꯦ ꯅꯍꯥ ꯑꯣꯏꯔꯤꯗ ꯃꯥꯗꯤ ꯃꯤꯅ ꯈꯤꯇꯗ ꯉꯥꯡꯅꯈꯤꯅꯤ ꯃꯃꯥ ꯑꯃ ꯌꯥꯎꯔꯤꯉꯩꯗ ꯀꯅꯥꯅ ꯀꯩꯕꯨ ꯉꯥꯡꯅꯗꯣꯏꯅꯣꯗ ꯏꯆꯦ ꯅꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯂꯣꯏꯅ ꯎꯗꯣꯔꯤꯕꯅꯤ ꯏꯆꯥꯗꯣ ꯌꯨꯝꯗꯨꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯑꯐꯛ ꯑꯐꯥꯏ ꯆꯨꯔꯅꯤ ꯃꯅꯝꯕꯗꯨꯅꯁꯨ ꯑꯎꯕ ꯈꯨꯗꯤꯡ ꯉꯥꯡꯕꯤꯗꯅ ꯂꯩꯔꯕꯅꯤ ꯃꯁꯥꯒꯤꯁꯨ ꯁꯦꯜ ꯊꯣꯛꯆꯕꯅ ꯐꯩ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯍꯣꯠꯅꯕ ꯉꯝꯂꯛꯇꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯐꯩꯌꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯃꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯅꯕ ꯍꯥꯏꯅꯕ ꯇꯥꯔꯦꯗꯅ ꯍꯤꯡꯕꯁꯦ ꯁꯦꯜ ꯆꯪꯏ ꯍꯌꯦꯡꯋꯥꯏ ꯃꯃꯥꯏ ꯃꯃꯤꯠ ꯁꯤꯡꯍꯧꯅꯕ ꯑꯩꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯉꯝꯂꯤꯉꯩꯁꯤꯗ ꯇꯝꯕꯤꯍꯧꯔꯒꯦ ꯍꯣꯏ ꯍꯣꯏ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ
ꯑꯁꯨꯝꯅ ꯃꯦꯝꯃ ꯂꯥꯏꯖꯗ ꯋꯥꯐꯝꯁꯤ ꯍꯧꯗꯣꯛꯂꯦ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯛꯇꯦ ꯑꯗꯨꯕꯨ ꯃꯦꯝꯃꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯏꯖꯁꯨ ꯌꯥꯔꯦ ꯂꯥꯏꯕꯤꯗꯤ ꯌꯦꯡꯁꯤꯜꯂꯒꯦꯗ ꯉꯥꯏꯔꯒ ꯂꯩꯔꯕ ꯑꯣꯏꯔꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯜꯂꯛꯇꯨꯅꯁꯨ ꯂꯩꯔꯦ ꯑꯃꯨꯛꯁꯨ ꯄꯥꯜꯂꯨꯔꯦ ꯍꯧꯖꯤꯛꯅ ꯂꯨꯛꯃꯥꯏ ꯄꯥꯟꯗꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯇꯥꯗꯧꯔꯦ ꯇꯧ ꯀꯨꯁꯤ ꯇꯧ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔ ꯉꯥꯝꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯁꯣꯛꯂꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥꯏꯁꯦ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯅ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡꯁꯦ ꯌꯥꯎꯅꯤꯡꯗꯕꯒꯤ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯀꯔꯤꯅꯣ ꯃꯧ ꯏꯆꯥꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯔꯤꯕꯁꯦ ꯁꯦꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯀꯣꯊꯣꯛꯇꯅ ꯉꯥꯡꯕ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯥꯏꯔꯁꯨ ꯍꯧꯈꯤ ꯋꯥꯔꯤ ꯀꯣꯊꯣꯛꯇꯅ ꯉꯥꯡꯕ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯅꯋꯥꯡꯒꯅꯨꯀꯣ ꯃꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯎꯔꯒ ꯅꯣꯛꯅꯔꯤꯕ ꯅꯪ ꯄꯣꯂꯣꯏꯗ ꯐꯕꯈꯛ ꯑꯣꯏꯔꯣꯏꯀꯣ ꯏꯆꯥꯁꯤꯅ ꯎꯪꯗꯨꯅ ꯂꯩꯕ ꯅꯪꯅ ꯃꯤꯅꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯉꯥꯡꯅꯤꯡꯕ ꯈꯣꯟꯗꯥ ꯉꯥꯡꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯇꯧꯍꯟꯅꯤ ꯃꯁꯤꯗ ꯅꯪꯅ ꯊꯤꯡꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯒꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯊꯤꯡꯖꯈꯤꯗꯦ ꯅꯣꯏꯒꯤ ꯀꯩꯗꯥꯗꯨꯅ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯁꯣꯏꯔꯒ ꯑꯩꯈꯣꯏꯁꯤ ꯏꯀꯥꯏꯕ ꯌꯥꯎꯏ ꯅꯪꯀꯣ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯃꯧ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯃꯥꯕꯨ ꯁꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯂꯥꯏꯕꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯂꯩꯍꯧꯏ ꯃꯃꯥ ꯃꯆꯥꯗꯨ ꯀꯩꯊꯦꯜ ꯌꯧꯔꯛꯂꯦ ꯊꯪꯅꯕꯗ ꯐꯝꯃꯤꯟꯅꯔꯤꯕ ꯈꯔꯗꯨꯅ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯁꯨ ꯑꯇꯩꯁꯤꯡꯗꯨꯅꯗꯤ ꯈꯪꯗꯕꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯛꯏ ꯂꯥꯏꯖꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯅꯍꯥꯁꯨ ꯑꯣꯏꯕꯒ ꯏꯍꯩ ꯍꯩꯅꯗꯦ ꯃꯗꯨꯃꯛꯅ ꯊꯕꯛꯇ ꯆꯤꯜꯍꯧ ꯊꯤꯕꯒꯤꯗꯤ ꯅꯠꯇꯦ ꯅꯍꯥ ꯑꯣꯏꯕꯗꯨꯗ ꯑꯗꯨ ꯈꯛꯇꯛ ꯆꯥꯕꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯂꯨꯛꯃꯥꯏ ꯄꯥꯟꯗꯨꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄ ꯊꯥ ꯍꯦꯜꯂꯛꯂꯦ ꯅꯣꯡꯃ ꯅꯨꯄꯥ ꯑꯃ ꯀꯩꯊꯦꯜꯗ ꯄꯣꯠ ꯇꯦꯛꯄ ꯂꯥꯛꯂꯝꯃꯤ ꯀꯣꯕꯤꯁꯤ ꯀꯌꯥꯅꯣ ꯂꯨꯄꯥ 2ꯅꯤ ꯑꯣꯍꯣ ꯀꯣꯕꯤꯁꯦ 2 ꯈꯛꯇ ꯂꯧꯖꯒꯦ ꯍꯪꯒꯥꯝ ꯃꯄꯨꯟ ꯑꯃꯁꯨ ꯍꯥꯞꯄꯤꯔꯣ ꯂꯥꯏꯖ ꯄꯣꯠꯇꯨ ꯇꯝꯃꯤ ꯈꯥꯎ ꯑꯃꯗ ꯍꯥꯞꯇꯨꯅ ꯅꯨꯄꯥꯗꯨꯗ ꯄꯤꯒꯦ ꯍꯥꯏꯅ ꯌꯦꯡꯈꯠꯂꯛꯄꯗ ꯃꯥꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯃꯤ ꯑꯃꯒꯨꯝ ꯃꯥꯟꯕꯒꯨꯝ ꯇꯧꯕꯗꯨꯗ ꯍꯪꯂꯛꯏ ꯁꯣꯝꯁꯤ ꯎꯈ꯭ꯔꯕꯒꯨꯝ ꯑꯩꯕꯨꯔꯥ ꯃꯩꯔꯥꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯈꯣꯏꯅ ꯆꯍꯤ 19 ꯍꯥꯏꯔꯛꯄ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯩꯔꯥꯕꯅ ꯂꯥꯏꯖꯒꯤ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯊꯕꯥ ꯍꯣꯏꯗ ꯌꯥꯎꯁꯪ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯃꯗꯨꯗ ꯈꯪꯅꯈꯤꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯗ ꯂꯩꯔꯝꯃꯤꯗꯨꯗꯤ ꯑꯩ ꯃꯩꯔꯥꯕꯅꯤ ꯂꯥꯏꯖꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯍꯧ ꯆꯨꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯋꯥꯏ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯉꯥꯡꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯂꯥꯏꯖ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯨꯝꯗ ꯌꯥꯗꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯑꯉꯥꯡ ꯌꯥꯎꯗꯤꯌꯦ ꯑꯣ ꯂꯨꯍꯣꯡꯕꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯂꯤꯊꯣꯛꯄꯗ ꯐꯖꯕ ꯅꯠꯇꯦ ꯅꯥꯀꯜꯗꯒꯤ ꯃꯦꯝꯃꯅ ꯃꯆꯥꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ ꯏꯅꯦ ꯑꯩ ꯃꯩꯔꯥꯕꯅꯤ ꯈꯪꯗ꯭ꯔꯕꯣ ꯏꯅꯦ ꯊꯕꯥ ꯍꯣꯏꯗ ꯂꯩꯔꯝꯕꯗꯣ ꯃꯦꯝꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯍꯩꯃ ꯃꯩꯔꯥꯕ ꯅꯪ ꯑꯣꯏꯔꯦ ꯀꯥꯏꯗꯒꯤ ꯈꯪꯂꯅꯤ ꯍꯥꯏꯒꯦ ꯅꯈꯣꯏꯒ ꯃꯨꯁꯤꯟ ꯃꯨꯟꯅ ꯍꯧꯔꯝꯃꯦ ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯕꯅꯤ ꯑꯣ ꯃꯥꯜꯂꯛꯑꯦ ꯅꯁꯛꯀ ꯑꯝꯇ ꯑꯣꯟꯗꯦꯅ ꯅꯪꯗꯤ ꯅꯈꯣꯏꯗꯨꯅ ꯈꯪꯗꯕꯅꯤ ꯅꯪꯕꯨ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯑꯝꯃꯤꯔꯣ ꯍꯣꯏꯅꯦ ꯌꯨꯝꯗ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯩꯅ ꯑꯣꯏꯔꯒ ꯂꯩꯔꯕꯅꯤꯅ ꯀꯩꯊꯦꯜꯁꯨ ꯑꯩꯅ ꯑꯣꯏꯅ ꯀꯥꯔꯛꯏ ꯍꯩꯃ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯕꯣ ꯊꯤꯔꯦ ꯍꯥꯏꯗꯣꯏꯔꯥ ꯊꯤꯗ꯭ꯔꯦ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗꯩ ꯅꯨꯄꯤ ꯑꯃꯈꯛ ꯈꯪꯅꯔꯒ ꯆꯦꯜꯂꯤ ꯌꯦꯛꯊꯣꯛꯅꯩ ꯍꯥꯏꯗꯅ ꯃꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯄꯤꯔꯛꯇ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯀꯌꯥ ꯆꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯦꯗꯅ ꯏꯃꯥꯒ ꯑꯩꯒ ꯈꯛ ꯂꯩ ꯑꯗꯨꯒ ꯏꯃꯥꯁꯨ ꯐꯃꯨꯡꯗ ꯐꯝꯁꯦꯟꯅꯔꯒ ꯂꯩꯔꯦ ꯑꯩꯅ ꯑꯗꯨꯝ ꯇꯦꯛ ꯇꯧꯔꯤꯁꯤꯅꯤ ꯃꯦꯝꯃꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨꯅꯤ ꯏꯌꯥ ꯅꯨꯄꯥ ꯑꯐꯕ ꯑꯃꯗ ꯍꯦꯛ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯑꯗꯨꯒ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯃꯤꯗꯣ ꯍꯦꯛ ꯇꯧꯗꯅ ꯉꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯁꯤ ꯍꯜꯂꯛꯂꯒ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯤꯗ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯑꯃꯅ ꯃꯧꯄꯥ ꯄꯥꯈ꯭ꯔꯥ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯏꯆꯥꯁꯤ ꯊꯥꯖꯔꯨꯔꯦ ꯃꯔꯥꯏꯕꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕ ꯖꯥꯠ ꯃꯄꯥꯗ ꯄꯥꯎꯁꯦ ꯖꯥꯠ ꯇꯝꯁꯤꯟꯗꯅ ꯏꯆꯥꯁꯤ ꯂꯩꯕ ꯉꯝꯗꯅ ꯂꯥꯛꯑꯦꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯅꯦꯒ ꯑꯗꯨꯝ ꯂꯩ ꯃꯩꯔꯥꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯥꯒꯤ ꯆꯦꯟꯈꯛ ꯆꯦꯜꯂꯨꯕ ꯅꯨꯄꯤ ꯀꯥꯏꯅꯕꯗꯨ ꯐꯥꯎꯕ ꯅꯤꯡꯕ ꯀꯌꯥꯝ ꯀꯥꯏꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛꯇ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯂꯨꯔꯕ ꯃꯥꯅ ꯂꯩꯔꯝꯒꯗꯧ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯥꯡꯂꯝꯒꯗꯕ ꯑꯋꯥꯕ ꯐꯪꯂꯝꯒꯗꯕ ꯆꯩꯅꯥ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯃꯥ ꯑꯣꯏꯅ ꯇꯨ ꯆꯨꯡꯕ ꯑꯃ ꯐꯥꯎꯏ ꯂꯥꯏꯖꯒꯤ ꯃꯒꯨꯜꯁꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯩꯔꯥꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯂꯥꯏꯁꯦ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯋꯥꯍꯜꯂꯤꯁꯦ ꯂꯥꯏꯕꯛ ꯐꯕ ꯈꯔꯅꯗꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯈꯪꯂꯝꯂꯣꯏꯀꯣ ꯈꯪꯗ꯭ꯔꯦꯗ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯃꯩꯔꯥꯕ ꯏꯕꯨꯡꯉꯣ ꯏꯆꯥ ꯑꯁꯤꯒꯤꯗ ꯈꯟꯕꯗ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯣꯏꯗꯣꯔꯤ ꯋꯥꯈ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯀꯩꯁꯨ ꯈꯪꯗꯅ
ꯅꯣꯏꯅ ꯇꯩꯃ ꯂꯥꯏꯕꯤꯁꯤꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯥꯡꯈꯤꯕ ꯏꯁꯧꯁꯤꯅ ꯈꯥꯡꯕꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯂꯥꯏꯖꯁꯦ ꯀꯩꯊꯦꯜꯁꯤꯗ ꯍꯦꯛꯇ ꯂꯨꯛꯃꯥꯏ ꯄꯥꯟꯗꯅ ꯄꯣꯠ ꯌꯣꯜꯍꯜꯂꯤꯕꯁꯤꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯇꯩꯃꯗꯣ ꯃꯁꯥꯒꯤ ꯄꯣꯛꯄꯗ ꯌꯥꯎꯔꯛꯂꯕꯅꯤ ꯑꯗꯨꯏꯅꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯍꯌꯦꯡ ꯀꯣꯏꯔꯛꯀꯦ ꯍꯌꯦꯡꯈꯩꯗꯤ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯏꯅꯦ ꯍꯣꯏ ꯂꯥꯏꯖꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯂꯛꯄ ꯌꯥꯔꯦ ꯅꯍꯥꯟꯈꯩꯗꯤ ꯏꯅꯦꯁꯦ ꯁꯨꯛꯎꯕꯨ ꯎꯗꯦ ꯍꯩꯃ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯊꯦꯜ ꯀꯥꯔꯣꯏꯅꯦ ꯀꯩꯊꯦꯜ ꯂꯦꯞꯄ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯩꯔꯥꯕ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯏ ꯂꯥꯏꯕꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯊꯩꯕ ꯏꯅꯦ ꯂꯩꯈꯤꯕ꯭ꯔꯣ ꯂꯥꯏꯕꯤ ꯃꯩꯔꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯩꯅ ꯈꯪꯗ꯭ꯔꯕꯣ ꯅꯍꯥꯟꯋꯥꯏ ꯏꯅꯦ ꯊꯥꯕꯥ ꯍꯣꯏꯗ ꯂꯩꯔꯝꯕꯗꯣ ꯃꯩꯔꯥꯕ ꯏ ꯅꯪ ꯑꯣꯏꯔꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯅꯈꯣꯏꯕꯨ ꯀꯩꯕ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯧꯔꯤ ꯆꯥꯅꯤ ꯇꯩꯕ ꯌꯦꯡꯅꯤꯡꯗꯦꯍꯦ ꯆꯍꯤ 30 ꯐꯥꯎ ꯁꯨꯔꯝꯈꯤꯔꯣꯏ ꯀꯛꯊꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯀꯛꯊꯠꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯏꯅꯦꯗꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯕꯅꯤ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯌꯦꯡꯉꯨꯁꯣ ꯃꯩꯔꯥꯕ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯆꯪꯂꯛꯏ ꯃꯌꯨꯝꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯤ ꯍꯥꯟꯅ ꯃꯥꯅ ꯂꯩꯀꯥꯏꯁꯤ ꯂꯩꯔꯝꯕꯗ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯗ ꯆꯪꯂꯛꯏ ꯃꯩꯔꯥꯕ ꯃꯤ ꯑꯃ ꯎꯕꯗ ꯀꯧꯔꯛꯏ ꯏꯅꯦ ꯀꯩꯅꯣ ꯑꯍꯜ ꯊꯪꯁꯤꯗ ꯈ꯭ꯋꯥꯡ ꯅꯥꯅꯕ ꯊꯕꯛꯀ ꯇꯧꯔꯤꯗꯨꯕꯣ ꯌꯥꯝ ꯀꯟꯅ ꯁꯨꯕ ꯅꯠꯇꯦꯗ ꯅꯣꯡ ꯐꯥꯗꯣꯛ ꯁꯪꯕꯁꯤꯗ ꯇꯦꯛ ꯇꯦꯛ ꯇꯧꯔꯤꯅꯤ ꯃꯩꯔꯥꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯦꯛ ꯂꯥꯎꯅ ꯍꯦꯛꯇ ꯐꯝꯊꯩ ꯂꯩꯕꯥꯛ ꯃꯇꯨꯝ ꯑꯆꯧꯕ ꯑꯃꯗ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯗꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯌꯨꯝꯗ ꯏꯃꯥꯒ ꯈꯛꯇꯪ ꯂꯩꯕꯅꯤ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯩꯕꯒꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯏꯖꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯃꯩꯔꯥꯕ ꯅꯪꯅ ꯍꯥꯏꯗꯣ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯏꯆꯥꯁꯤ ꯃꯔꯥꯏꯕꯛ ꯊꯤꯔꯨꯔꯦ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯝꯅ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯁꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯎꯁꯤꯠꯇꯕ ꯑꯝꯇ ꯂꯩꯖꯗꯦ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯩ ꯄꯨꯝꯅꯃꯛꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯍꯥꯏꯖꯔꯛꯄꯅꯤ ꯌꯨꯝꯁꯤꯗ ꯂꯥꯏꯖꯅ ꯂꯩꯕ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩ ꯈꯪꯉꯤ ꯏꯅꯦꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯐꯝ ꯊꯣꯛꯇꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯃꯐꯝꯗ ꯏꯁꯥꯃꯛꯅ ꯍꯦꯛꯇ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯅ ꯃꯁꯥꯗ ꯍꯦꯛꯇ ꯍꯥꯏꯔꯨꯕꯗ ꯃꯥꯅ ꯂꯥꯟꯅ ꯈꯟꯈꯤꯗꯧꯕꯗꯣ ꯈꯜꯂꯒ ꯏꯅꯦꯗ ꯍꯥꯏꯖꯕꯅꯤ ꯏꯅꯦ ꯑꯩ ꯂꯥꯏꯖꯕꯨ ꯂꯨꯅ ꯇꯧꯅꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯃꯤꯡꯆꯠ ꯊꯤꯔꯤꯕꯁꯦ ꯑꯩꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯈꯤꯕ ꯅꯠꯇꯦ ꯂꯥꯏꯖ ꯀꯅꯥꯅꯣ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯑꯁꯣꯟꯕꯤꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯃꯥꯒꯤ ꯈꯟꯕꯗꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦ ꯏꯅꯦꯅ ꯌꯥꯔꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯃꯤ ꯑꯃꯁꯨ ꯋꯥꯈꯜ ꯈꯟꯊꯔꯛꯏ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯃꯁꯥꯕꯨ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯈ꯭ꯔꯀꯥꯟꯗ ꯊꯣꯛꯂꯕ ꯃꯗꯨꯝ ꯇꯧꯕꯁꯤꯗ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯗꯦ ꯈꯟꯖꯜꯂꯨꯔꯕꯗꯤ ꯃꯤ ꯑꯃ ꯈꯔꯗꯤ ꯌꯥꯅꯤ ꯃꯔꯝꯗꯤ ꯃꯩꯔꯥꯕ ꯀꯅꯥꯅꯣ ꯀꯔꯝꯕ ꯄꯨꯛꯆꯦꯜ ꯆꯦꯜꯂꯤ ꯍꯥꯏꯕ ꯃꯥꯅꯁꯨ ꯈꯪꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯌꯨꯝ ꯑꯃꯨꯛ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯀꯤꯔꯒꯗꯕꯅꯤ ꯄꯥꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯨꯅꯗꯤ ꯌꯦꯡꯒꯦ ꯌꯥꯔꯛꯂꯕꯗꯤ ꯐꯔꯦ ꯑꯩ ꯊꯤꯡꯉꯣꯏ ꯑꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯏꯅꯦꯅ ꯌꯥꯅꯕ ꯍꯥꯏꯅꯕꯤ ꯌꯥꯗ꯭ꯔꯕꯁꯨ ꯑꯩ ꯑꯃꯨꯛ ꯍꯥꯏꯖꯔꯒ ꯌꯦꯡꯒꯦ ꯇꯁꯦꯡꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯐꯔꯦ ꯏꯅꯦ ꯑꯃꯨꯛꯇꯪ ꯍꯥꯏꯅꯔꯒ ꯌꯦꯡꯂꯒꯦ ꯃꯦꯝꯃ ꯃꯁꯥꯗ ꯋꯥꯐꯝꯗꯣ ꯍꯦꯛ ꯍꯧꯗꯣꯛꯂꯨꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯅꯔꯛꯂꯕ ꯃꯇꯝꯗꯨꯗ ꯃꯦꯝꯃ ꯃꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯧꯗꯣꯛꯏ ꯉꯁꯥꯏ ꯃꯩꯔꯥꯕꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯑꯃꯗ ꯆꯤꯊꯗꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯑꯩꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯀꯝꯗꯧꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯗꯧꯔꯤꯕꯅꯣ ꯍꯟꯗꯛꯅ ꯀꯔꯝꯕ ꯆꯩꯅꯥꯅꯣ ꯐꯪꯗꯧꯔꯤꯕꯁꯦ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕు ꯃꯥꯁꯨ ꯅꯨꯄꯤ ꯆꯦꯜꯂꯨꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ ꯏꯃꯥꯁꯨ ꯃꯩꯔꯥꯕꯕꯨꯗꯤ ꯊꯥꯖꯩꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯍꯥꯟꯅ ꯂꯣꯏꯅꯈꯤꯕ ꯃꯑꯣꯡꯗꯨꯒ ꯍꯧꯖꯤꯛꯀ ꯌꯥꯝ ꯈꯦꯠꯅꯔꯛꯀꯅꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯋꯥꯈꯜꯗꯣ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯈꯟꯈꯣ ꯏꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯏꯃꯥꯁꯤ ꯅꯪꯒꯤꯗ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ ꯂꯥꯏꯖ ꯇꯨꯃꯤ ꯂꯩꯈ꯭ꯔꯦ ꯕꯦꯝꯃꯁꯨ ꯂꯥꯏꯖꯗ ꯇꯨꯝꯂꯣ ꯍꯥꯏꯔꯒ ꯇꯨꯝꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯂꯩꯔꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ
ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯤ, ꯇꯥꯗ, ꯅꯪꯅ ꯇꯥꯏꯕꯪꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯌꯦꯡꯕ ꯉꯝꯂꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯅꯅꯥꯎ-ꯑꯩꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯌꯥꯝ ꯑꯁꯤ ꯐꯪꯂꯝꯂꯣꯏꯀꯣ꯫ ꯌꯨꯝꯁꯤꯗ ꯂꯦꯡꯗ ꯂꯩꯔꯒꯅ ꯀꯔꯤ ꯑꯣꯏꯕ, ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯒꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯕ? ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ? ꯃꯀꯣꯛꯁꯦ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯀꯩꯒꯤ ꯄꯣꯛꯂꯝꯂꯤꯕꯅꯣ? ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯂꯥꯝꯕ ꯐꯪꯗ ꯑꯋꯥꯡꯕ ꯅꯣꯡꯗꯣꯜꯊꯛꯇ ꯊꯣꯛꯄꯤ ꯊꯥꯖ ꯅꯪꯗꯤ ꯑꯩꯒꯨꯝꯅ ꯋꯥꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛꯂꯛꯇ ꯊꯣꯏꯅ ꯉꯥꯟꯊꯣꯏꯕꯤ ꯅꯪꯗꯤ ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯈꯪꯂꯝꯂꯣꯏꯀꯣ꯫ ꯂꯥꯏꯖꯥ ꯊꯥꯖꯃꯥꯕꯨ ꯌꯦꯡꯖꯗꯨꯅ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯨꯔꯒ ꯋꯥꯈꯜ ꯈꯟꯊꯔꯛꯄꯗ ꯇꯨ ꯁꯨꯡꯕ ꯑꯃ ꯐꯥꯎꯏ꯫ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯊꯣꯛꯄꯗ ꯇꯥꯕ ꯃꯤꯅꯗꯤ ꯑꯁꯤ ꯌꯧꯅ ꯊꯃꯣꯏ ꯁꯣꯛꯂꯣꯏ꯫ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯕ ꯃꯥꯇꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯋꯥꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯅꯤ꯫ ꯂꯥꯏꯖꯥ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯈꯟꯊꯔꯛꯏ꯫ ꯑꯩꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯑꯁꯨꯛ ꯌꯨꯝꯁꯤ ꯂꯩꯁꯤꯜꯂꯕꯗꯤ ꯏꯃꯥꯁꯤꯁꯨ ꯂꯩꯐꯝ ꯈꯪꯂꯔꯣꯏ꯫ ꯃꯩꯔꯥꯕꯁꯨ ꯀꯩꯁꯨ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯁꯦꯡꯅ ꯈꯪꯏ꯫ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯥꯁꯨ ꯈꯪꯂꯒ ꯋꯥꯐꯝ ꯑꯁꯦ ꯍꯧꯗꯣꯔꯛꯂꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯤ꯫ ꯑꯩꯕꯨ ꯃꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯈꯤꯕꯅ ꯐꯗꯣꯏꯔꯥ? ꯑꯩꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯨꯔꯒꯅ ꯂꯩꯀꯥꯏꯗ ꯀꯔꯤ ꯍꯥꯏꯅꯕ? ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯒ ꯏꯄꯥꯝꯁꯨ ꯃꯍꯤ ꯂꯥꯡ, ꯏꯃꯥꯁꯨ ꯂꯩꯐꯝ ꯈꯪꯗꯕ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯃꯩꯔꯥꯕꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯂꯥꯏꯕꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯀꯔꯦꯝꯅꯅ ꯉꯥꯡꯕ ꯏꯁꯧ ꯂꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯤꯁꯤ ꯂꯥꯏꯖꯅꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯏꯁꯧ ꯀꯌꯥ ꯂꯥꯡꯗꯦ꯫ ꯂꯥꯏꯖꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯩꯔꯥꯕ ꯃꯥꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯒꯗ꯭ꯔꯥ? ꯃꯈꯣꯏꯅꯤꯒꯤ ꯌꯨꯝꯕꯥꯜꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯐꯝꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯩꯔꯥꯕꯒꯤ ꯃꯃꯥꯁꯨ ꯃꯃꯧ ꯂꯥꯏꯖꯒꯤ ꯁꯦꯕꯥꯅ ꯀꯟꯃꯟꯕꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯍꯥꯟꯅ ꯃꯩꯔꯥꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯅ ꯁꯦꯡꯗꯣꯛꯄ ꯉꯝꯂꯝꯗ꯭ꯔꯕ ꯏꯪꯈꯣꯜ ꯁꯝꯕꯜꯒꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯕꯁꯨ ꯉꯝꯖꯔꯦ꯫ ꯃꯝꯂꯨꯔꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯗꯨ ꯄꯨꯡꯕꯥ ꯆꯥꯅ ꯖꯨꯔꯥ ꯁꯦꯝꯂꯕꯗ ꯃꯤꯔꯛ ꯇꯤꯟꯅ ꯃꯄꯨꯡ ꯐꯥꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯂꯥꯏꯖꯒꯤ ꯌꯨꯝꯕꯥꯜꯗꯨ ꯃꯆꯥ ꯄꯤꯕ ꯑꯃ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯟꯈꯤꯔꯝꯃꯤ꯫